Miting tabiri pupum na magpu khurumjari Danyut mataram nokchari. Sandok chari bathoram asi Impact TV ki entertainment news kaya pawdam puzirak liba Mami Mapao gi thoram. Ngasi Mami Mapao gi chamaga kunya mapanrak suba episode asida kari karam Mapao sing puzirak liba gi haibutu miyamna thamjagi. Ahal Mapao da puzirak li Manipur lainga ki Art and Culture Department sinduna World Theatre Day gi thoram pangthokibagi Mapao. Indian Mime Theatre West Bengal na sinduna Kolkata da pangthokpa National Mime Festival da Kanglei Mime Repertory na sarap yakibagi Mapao. Kangmong Sangit Kala Mandal na sinduna Holy Festival 2023 gi thoram Kangmong Maisam Laikai da pangthokibagi Mapao. Manipuri film gi saknarba director O.C. Mairada NIRI 9 Anirak Suba International Film Festival 2023 gi Jury Special Mention Award pirakibagi Mapao. NIRI 9 International Film Festival 2023 da saknaraba actress Laisang Tempton Thoinganbi da Best Female Actor Award phanglakibagi Mapao. Amik no hojai da Assam Manipuri Singi State Level Song Competition pangthokadaba isai thoram da saruk yarunaba Imphal thadokibagi Mapao. So guys, ngasigi ahan Mapao da puzirakliba asi World Theatre Day gi thoram Manipur lengaki Art and Culture Department sinduna haukiba March 28 Imphal ge Palace Compound da leiba Maharaja Chandra Kirti Auditorium da pangthokibaga loinana Chorus Repertory Theatre gi Chairman Ratan Thiamna Theatre gi matang da wafam kya thamkibagi Mapao asi miyam punna meeting taminas. Manipur government ke Art and Culture Department sinduna World Theatre Day gi thauram haukiba March 28 Imphal gi Palace Compound da leiba Maharaja Chandra Kirti Auditorium da pangthokre. Thauram aduga mari lainana Chorus Repertory Theatre gi Chairman Ratan Thiamna Manipur State ki oiba Art and Culture gi Museum ama thambagi tangai fadaba lei haiba wafam thamki. Culture हाइबसिदि कैसु नते culture से अखोइने खल्ले अखोइदि culture तोपनी कमाय खनगेबो culture से इसै सकपा जगोइ साबा लेला तौसे culture ओइने खल्ले culture दि दुसु नते अदुसु नते लमचत व्यवहार मागी पथा परिंग अहल मन्ना उब मयाम थंबीर मयाम तो अदु culture नि अदुदगी मदुबु थोइदोक हेंदोकना पुथोका जगोइदगी इसैदगी लीला दे थोरगा मदुदा अखोइना aesthetics happen namakanta ekoi aphaba form meam traditional form kaya thori culture haibasida aesthetics hena pukhat ngamba adu tobu ngamba laipok kaya ekoi na darkar lei state asigi oiba culture policy ama semduna awaba mayok nariba artist amadi art form yokhatna ba khotna ba matam oire haiba wafam thauramadu da saruk yakiba Ratan Thiamna phongdoki Nakalamaromda World Theatre Day ga mari lainana Theatre Arts and Literature Affiliates a constitute unit of PPC Trust hangdokibaga loinana the impact of art and literature as a catalyst for social change haiba asida numit nini gi oiva Indo-Bangla International Seminar amasu haudoki Thauram adu World Theatre Day ga mari lainana March 28 amasung 29 da Imphal West District ke Langzing achobada leiba Aurai Shang Palem Panthau Cultural Trust ta pangthokibani Aikoi gi culture amadi tradition sing asibu yokhatpada theater na achoba thaudang lauribani maram aduna state asigi oiba culture policy ama sembiduna artist sing amadi art form asibu yokhatpi bagi tangai fadaba amadi leiri haiba wafam Mami Mapao gi maike dagi thamjari Indian Mime Theatre West Bengal sinduna Kolkata da hokiba March 3 dagi kuntra fauba jathagadoriba National Mime Festival asida Manipur dagi Kanglei Mime Repertory na saruk yaruna bagi damak hokiba March 3 da Imphal thadokibagi Mapao asi amu miyam punna meeting taminas
Indian Mime Theatre West Bengal na sinduna Kolkata da chathariba National Mime Festival da saruk yaruna pagidamak Manipur dagi Kanglai Mime Repertory gi team haukiba Mars kunga marida Imphal thadokre Kanglai Mime Repertory gi team adu Manipur State Kala Academy gi awardee Dr. Yumnam Sadanandana luchingduna chatkibani Mars kunga marida na kuntra fawba chathagadawriba National Mime Festival asida Kanglai Mime Repertory gi Peace in the Restless of Mind hariba play asi putkani hari National Mime Festival asigi manung channa Manipur State Kala Academy gi awardee Dr. Yumnam Sadanandana mime gi oiba class amasu pigani hari Manipur gi mahut sinduna National Mime Festival asida sar yariba Kanglai Mime Repertory na Festival asida mai pak oirasanu haiba yai for paujel Mami Mapao gi maikeng dagi thamjai Maihorol dagi lailaklaba Holi gi kumhai asi ngaktuna thambagi pandamda Kangmong Sangit Kala Mandal na sinduna Holi Festival 2023 gi thauram haukiba March kunga mangada Kangmong Maistam Laikai da laiba mandala sigi sanglenda pangthokibagi Mapao asi miyam punna mieng taminasi Holi Festival 2023 Kamong Sangit Kala Mandal na sinduna haukiba Mars kunga mangada Kamong Maisnam Laikai da laiba Mandal asigi sanglenda pangthokre Holi Festival adu Manipur lenga ke Health Minister Dr. Sapam Ranjan Sangit Natak Academy awardee Saugrakpam Hemanta amadi Manipuri Theatre Academy gi Director Sarungbam Birena saruk yaduna chathakibani Maihorol dagi lairakraba Holi gi kumai asibu ngaktuna thamnabagi pandamda chathakiba festival aduda saruk yariba singna aikhoi gi chatnabi amadi dharma ngakna chathanningbagi apa aikhoi gi chatnabi amadi dharma ngakna chatnaba wafam kaya phongdoknaki loinana haurakliba naharul singna su aikhoi gi maihorol dagi lairakraba Holi gi kumai asibu ngakna amadi khangna chathanningbagi apamba su phongdoknaki Holi haise aikoina angan oirengedagi khamdana laaba Iramba aikoigi Dr. Ranjan Honorable Minister Health and Family Welfare Ahal laman singna khunai asiga naksindanaba mawongda thambiram liba chatlalonchat sing kaihandana thamba haiba si horakliba aikoigi tawfam thokpa tangai fadaba thongdang amani Holi Festival asina horakliba naharol singda no hongnana Holi gi masak takpa ngamlagani haiba wafam Mami Mapao gi maiki dagi thamjai Matang swari amna tema break amatang laujage khongla yang hanjarake Impact TV bu miteng tadar lebi Welcome back adom lim inyang tabiri ba sa Impact TV da sandok chariba Mami Mapao gi chama ka kun nga mapanrak suba episode ni break ki matungda puzara kliba Mapao asina Manipuri film nga saknai ba director O.C. Mayrada NIRI 9 Niri 9 Anirak Suba International Film Festival 2023 gi Jury Special Mention Award piduna ikai khumna ba ulak pagaloy na pungning thawgalakibagi Mapao asi amuk miyang punna minyang kaminas Manipuri film gi saknai raba film director O.C. Mayrada Nari 9 Anirak Suba International Film Festival 2023 gi Jury Special Mention Award piduna ikai khumnaba utlakle Manas the festival asida official selection funkiba Manipuri feature film asengba irolbu direction pibagidamak lantorakpani hairi Kolkata gi Sangit Kala Mandir da numit nini chopna Mars kunga manga amasung kunga tarukta pangthokiba Nari 9 Anirak Suba International Film Festival 2023 gi thauramda mana asi lanthokibani
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯅꯤꯊꯣꯏꯗ ꯄꯨꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯜꯒꯤ ꯐꯤꯆꯔ ꯐꯤल्म ꯆꯅꯤ ꯃꯔꯐꯨꯗ꯭ꯔꯥ ꯇꯔꯨꯛꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯐꯤल्म ꯅꯤꯄꯥꯟ ꯈꯟꯒꯠꯄꯗ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯑꯁꯦꯡꯕ ꯏꯔꯜꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤ ꯑꯁꯦꯡꯕ ꯏꯔꯜ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯑꯁꯤ ꯗꯁꯨꯌꯥꯂꯤ ꯐꯤल्म ꯄ꯭ꯔꯣꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤꯅ ꯁ꯭ꯇꯣꯔꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯂꯤꯔꯤꯛꯁ ꯑꯣꯏꯔꯤꯕ ꯐꯤल्म ꯑꯃꯅꯤ ꯗꯤꯔꯦꯛꯇꯔ ꯑꯣꯁꯤ ꯃꯩꯔꯥꯕꯨ ꯃꯃꯤ ꯑꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯏꯔꯜꯅ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯀꯌꯥ ꯑꯃ ꯐꯪꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ NIRI Niri 9 International Film Festival 2023 Manipurgi saknaraba actress Laisangthem Tonthoinganbina EY The Ripple haiba film da Best Female Actor Award phanglakhiba Mapao ase amuk miyam punna yengtaminasi Manipuri film gi saknairabi actress Laisangthem Tonthoinganbi miyamna tonthoi hairaga hena sakhanglibi saknairabi actress asida Nari 9 International Film Festival 2023 ki Best Female Actor Award pirakle award asi Laisangthem Tonthoinganbi na EY The Ripple hairiba film asida lawkiba role aduda pirakpani haiwi Kolkata March kunga manga amasung kunga tarukta pangthokkiba festival asida Bandit Queen Fam Seema Biswas amadi festival asigi director Dr. Jumoni Devi Khonna mana asi Laisangthem Tonthoinganbi miyamna tonthoi haina khangnaribi shaknairabi actress asida khusinnarakibani panbayabadi Global International Film Festival of India 2023 dasu Bishwamitrana Nongdol Mami Kolgi banner makhada direction piva EY The Ripple haiba film asigi damak Laisangthem Tonthoinganbi da Best Female Actor Award pirakhiba laikhrabani NIRI Niri 9 International Film Festival 2023 da Tonthoina Best Female Actor Award phanglakpada Mami Apaugi maikaidagi Tonthoinganbi gi mafamda thagatpaga loinana nungaiba phongdokchari loinana makha tanasu tongan tongama festival kayada mana lobira haiba wafam thamjari aroibada pujarakliba Mapao asina apunma Manipur matam isai kangrup amikna Manipurgi mapanda choina takhraba Manipuri singbu Tasin Khomjin bada mateng pangnabagi pandamda Hojai Gaura Nagar Playground da Assam Manipuri Singi State Level Modern Song Competition amadi Silchar da Isai Nomai Thoram Pangthokadoriba asida Saruk yarunabagi damak Imphal Thadokhibagi Mapao asi amuk miyam punna miyengtaminasi Assam Manipuri Singi State Level Modern Song Competition Assam ki Hozai da leiba Gauranagar Playground da pangthokhibaga loinana Silchar da Ishai Nomai gi oiba thoram da apunba Manipur matam Ishai Kanglop amiki member singna saruk yakri Manipur ki mapanda choina takraba Manipuri singbu tasin khomsin bada mateng pangnabagi pandamda Assam ki Hozai da leiba Gauranagar Playground da State Level Modern Song Competition adu pangthokpani hairi loinana hairiba thauram sing asida saruk yarunabagi damak haukiba March kunga tarukta apunba Manipur matam Ishai Kanglup amiki team Assam gi damak Imphal thadokhibani hairiba Ishai Nomai gi oiba thauram adu All Assam Manipur Students Association na apunba Manipur matam Ishai Kanglup amika punna khusamnaraga chatthagibani hairi masigi nungi oiba manungi oiba R30 pandamdi akoi Kanglup se Manipur da akoi lejaragasu ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯄꯨꯟꯁꯤꯟꯕ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔ ꯇꯧꯕ ꯐꯝꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯕ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯃꯁꯤ ꯑꯥꯁꯥ ꯇꯧꯏ ꯃꯁꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯅ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯏ
Apunba Manipur matam isay kanglup amik na lawkhatliba khongthang asi mai paktuna pangthokadoriba tongan bi isay nongmai go ibu thoramsing asibu mai pakpo ibu haiba wafam Mami Apao maikidagi thamje. And that's all we have in this episode. Matang episode ta anawang pao kya ga lunan amulak chege. Until then, keep watching Impact TV. Bye bye.